DI tata-na thombada sahi humpumathoi nupi ama laikidre. Ngasi numit yung bamatungpung barorom tabda tidim lambigi kaino bazar da DI tata MN02G2646 na lambi da sa lambi ahalama thombada laikidre. Nupi adu hausik phabu masak maming sapchana khangba ngamdrabasu mahaki masada yauramba Aadhaar card ki matungina mahaki maming Santhoi Hulang sahina humpumathoi mapuroiba Wangling Hulang Sandel district ki Biru Khudam Khuldagini Thodosi Bishnupur romdagi Imphal tamna haigalakpa DI tata amana makhongna salamba ahaladu thombadagi laikanaba ngamdana laikidabani hairi. Atopa paw mana motorbike PAO yadabagi damak manaw nupa na mayamba nungwina kaptuna hatkre. Karisuna taba isu amada ngarang manaw nupa mana mayamba bunungwina kaptuna hatkre haina Uttar Pradesh ki Chitrakoot Karbi police na phongdokre. Police ki paw matungina Bablu Gupta sahina nipu hairiba nupa asi mahaki manaw nupa Ajay Gupta na mahaki bike adu PAO yadabagi damak kaptuna hatkibani hairi. Thogdo asi state asigi Shankar Bazar da thokibani. Bablu bu hospital da pukhalakpa matamda aruba phibam da pukhalakpa ga loinana asokpana maram oiraga laikidabani haina Additional Superintendent of Police Shailendra Kumar Rai na phongdoki. Bablu gi asiba hakchang adu postmortem gi damak thamkhre haina mahakna makhata na phongdoki. Thogdo sida senariba Ajay Gupta bu phana bagi damak police na makhata ba action laukhale hairi. Atopa pawmana Manipur gi ani yauna nauna coronavirus layong uthokpa mioi lising tarateret ka chamapan kunmathoi thengnare chamaga kunthra humdoi sire. India gi oina COVID-19 naraba apun mamasing crore amaga laktara ni thoiga lising humpuni thoiga satret chunga taret yaure masi haukiba pung kunmari da nauna layong uthoklaba anaba lising tarateret ka chamapan kunma thoi thengnarakpa si yaurgani aduga naba pharkibagi masing su punna crore ama dasmik mapan hele haina ngasi yumsakesen numit ki ayukta Union Health Ministry na mamangi numit singda thadokpa data sing adugumna thadorokpa data da hairi. Ngasi ayuk pung nipan phawbuda pung kunmari gi manung da laisat asina naba mioi chama kunthraumdoi nauna sikhibadagi laisat asina sikhiba apun mamasing lak amaga lising yangkhai nipan ga suknu humphumdoi yaure haina data asida hairi. Hojik laika nariba anaba masing lak amaga lising marphu mari ga chamga maudrani panda hantharaktuna apunba anaba masing gi chada ama dasmik taruk mari da laire. Amuk handa naba pharaklaba apun mamasing crore amaga lak mapan ga lising kunga sukna nifu taruk oiduna COVID-19 na nabadagi pharakpagi changsu sada maudra taruk dasmik mapan taruk yaure. Amoromda mi sibagi changna sada ama dasmik mari soino da lai haina data asina udi. Maraksida ICMR ki matungina ngarang sample lak taret ka lising humphumdoi ga sukna marphuma thoi test tawkhiba si tharga test tawkhiba sample crore kuni thoi ga lak kunthra mari ga lising humdra mapan ga chanipan humdra taret yaure hairi. Manipur dadi COVID-19 gi vaccine tika thakiba masing healthcare worker da ahanba dose da workers lising marphu mapan ga sukna maudra mapan ani suba dose laukibana lak amaga lising maudra ma thoi ga chamapan kunthani frontline workers da ahanba dose laukiba masing lak amaga lising marphu ni thoi ga satret marphu ni thoi aduga ani suba dose laukiba apun masing na lak amaga lising tara ni thoi ga chamri tara humdoi ni hairi. Sahi nifu mangatagi humpu phawbuda leiba morbidities leiraba miyo yauna ahanba dose laukiba lak aniga lising kunma thoiga chama marphuni pani sahi humpu gi mathakta leiba sing ahanba dose laukiba lak tara ni thoiga lising kuni thoiga shohum yangkhai ma thoini. Official oiba pawgi matungina punsilaga ahanba dose kapkiba apunba masing lak tara taret ka lising tara mangaga chohum marphu oibada ani suba dose kapkiba apunba masing lak aniga sunga lising mariga chohum nipuni thoi sure. Hojik makhatana vaccine tika thabagi thabak chathari. Ngasi ayuk phawbuda Imphal East aduga Imphal West tagi nupi amamam COVID-19 positive oiba thengnabadagi layengba honabagi thabak paikhathire. Hojik anaba kunthra laikanari. Haukiba thamakhai ama hena laisat asina naba mi sibagi paw leite adumapu laisat asiga mari leinana sikhiba masingdi sahumga humdra humdoi yaukhrabani. Hojik state asida laisat asina naba punba masing lising kun mapan ga chani maudra nipan yaure masigi manungda lising kun nipan ga chanipan maudra mangana naba phakre. Naba phawgi chang chada maudra nipan dasmik taruk ani oiduna national average dagi hena phari hairi.